Bisnupur district ki manung chanba Phagakchau Ikhai mamang lekai amadi Torbung Bangla mamang lekai romda Kuki militant singna ngasi numidang Maitai khultamna nongmai kapsilakre hairi. Thaudok asi May 3 dagi hauduna Kuki militant singna chatharakliba irang asi santi khara hanjilakle haiduna Phagakchau Ikhaida leiriba yumsing nauna mi changduna leinaba hauraba matam asida ngasi numidang pung 8:19 rom tabada thokibani hairi. Phagakchau Ikhai mamang leikaida mathau tawduna leiriba BDF ki maikei dagisu khudakta handuna nakal animakta minute 15 rom lepa leitana nongmai kapnaki mafam aduda Manipur Police Commando singsu yausilaki baga loinana makatana khuthoknaki hairi numidangi matam oibana asokapan yaubagi paudi fangdri.